Akasbani Imphal Wahengbam Rajesh na pau pajari anbada maroiba pau Rajesh da mayho langbok tholokpada sizinnagadaba anoba makhali gari sing Manipur Fire Services na ngasi lamtharagani Security Force na ganja lalonba mioi ani yauna lalolup singi mioi taruk fare kulai kaya marum phangle amasung Pradhan Mantri Narendra Modi na ngasi Punjab da satuna Rajesh da hojik mai unaniba ising isawgi phibam hakthengna na yengsingani Rajesh da mayho langpok amasung mahoksagi khalna tholakpa khudong tiba singdagi ngakthoknaba Manipur Fire Services da matamga chunaba kulai kamarum sizinari Manipur Fire Services ki mapangal hena kangkhat anduna thoningdaba thokdok sing tholokpa matamda khudakta mi kanba amasung tengbang nabagidamak anoba makhalgi kulai sing loksili masigi saruk amoina Manipur Fire Service na sinduna ngasi mayho langpok thorpa matamda sizinagadaba gari amasung kulai sing lamthabagi thorum ama pangthokani Imphal da laiba Directorate of Fire Services ki headquarter da pangthopa thorum aduda mi kanbagi polom sing yawba fire tender miss technology yawba mini water tender leinung hutpagi khudong chaba yawba mini water tender lamthabagi thorum ngasi ayuk pung 4 makhai taba matamda pangthokani hari Haukiba matam khara ja raija sida ain amasung shanti raksagi phibam phana leiri adu moinamak ching amasung tampaki chingnaba mafam singda ti humbagi thabak chathabada kulai amasung pokhai beyaba masak matum sing phagale Manipur Police na thopa cherol amagi matungina ngarang Imphal West Jilagi Sengmai Police Station gi manung chanba Sengmai Pangal Tabidagi Security Force na magazine yawba 7.62 SLR ama magazine yawba semdoklaba 303 rifle ama single barrel rifle mari revolver ama magazine yawba .22 pistol ama IED ani nongmai marusing bulletproof jacket amadi wireless set na singba phangba ngamle hari Miamdagi sel khaiba amasung hingsagi thokdok singda senaba sing phabagi thabaksu leptana chathari akaknaba pau amagi matungina Tengnopal jilagi More Police Station gi manung chanba border pillar 73 Chongjang dagi BBIGS ki Kadar Mari ngarang fare numit asimaktada Security Force na Imphal West Jilagi Singjamai Police Station gi manung chanba Lilong Chajing mamang laikai dagi KCP apunbagi nupi Kadar ama yauna mioi ani phaki makhoi miam dagi sel khaiba amasung loop asigi damak nahasing recruit tobada chenaba singni hari Atopa thokdok amada Manipur Police na ngarang Imphal East Jilagi Aingang Police Station gi manung chanba khabam langkhai dagi mioi ani ganja kilogram 50 ga konana fare hari polom sing adu suitcase marida tongan ba packet nifutareta haptuna purambani Indian Institute of Information Technology Manipur Mantri Pukhida Taxmin IITM Mining CPS Center of Excellence hokdopagi thorama mangasi institute asida pangtokani thoromaduda IIT Dhanbad ki Director Professor Sukumar Mishra amasung IIT Manipur ki Director Professor Krishnan Bhaskar saruk yagani BJP Kurai Mandal na sinduna nongmeikapam Mandal amasung level agency ki training program mangarang pangthokre tharomadu da Imphal East District ki Jila Parishad ki Chairperson Mahila Morcha ki President Administrative Committee ki mute singna saruk yaki Bharat ki khwaidagi wangba ahum suba gallantry mana Bir Chakra phanglakraba squadron leader Rizwan Malik okpagi thorama mangarang Imphal East ki kaikhuda pangthokre All Manipur Maitai Pangal Welfare Association sinduna pangthokiba thoram aduda Rizwan Malik ta senglaba Quran yauna kudolpot piduna ikai khumnaba utki Punjab ta pangthokiba tarani Thoirak suba Mr. Deaf India lisingani kunmangada Manipur ge Senapati Jila dagi Khamsong Senapati Jila gi Khamsong khungang da leiba very low lanhana tare All India Deaf Arts and Culture Society amasung MNS Skill India Foundation ga punna khusamaduna sinba changdamnaba aduda atai contestant kayabu maithiba piramlaga very low na title asi lawrkibani title asi phangba awang nopok lamdamgi oina mahangna ahanbani Raging for Year Every Bread Match hira haba hiramda taruk suba International Day of Clean Air for Blue Skies thorong ngarang Imphal gi lampel pata pangthokre State Family Welfare Training Center ki RD Wing Complex ta pangthokiba thoromasi English ngani kundagi hogduna chahi kudingi tongan ba hiramda pangthoktuna lakli thoromasi ga mari lenana Akasbani Imphal ga akhanana unabada Raijagi National Program on Climate Change and Human Health ki State Nodal Officer Dr. Nibeda Devi hai sengdaba nungsina akoibagi saktam amadi mioibada chaiteng kaya marum piri World Health Organization gi matungina mioi samagi manungda mioi marphudra mapandi amotpon nungsipu sor oina honjilli mahakna hai
ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯑꯣꯕꯖꯔꯕꯦꯁꯟ ꯑꯁꯤꯅ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯅ ꯃꯌꯥꯝꯗ ꯁꯣꯛꯍꯜꯂꯤꯕ ꯃꯌꯥꯝ ꯀꯣꯏꯕꯒꯤ ꯁꯛꯇꯝꯗ ꯁꯣꯛꯍꯜꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤ ꯂꯣꯏꯅꯅ ꯄꯣꯂꯤꯁꯤ ꯃꯦꯀꯔꯁ stakeholders, community and individual levelda punna khusamnaduna chapminaraga air pollutiongi problem asidagi pollution puraknaba lamjel asida punna saruk yaminabagi khudong saba adu masugumba observation asina ikhoida pi tabiriba pawasi Akashbani Imphal legini Pradhan Mantri Narendra Modi na ngasi Punjab ta satuna Raija du da hawjik mayoknariba ising isawgi phibam hakthengna yengsinggani Pradhan Mantri na isawgi phibam yengsinjuna isawgi awaba nanglaba miyam da pangba yaba mateng pangani hari Punjab ki BJP President Sunil Jahakar na hai Raija du da hawjik oiriba phibam Pradhan Mantri na lumna lawbaga loina isawgi phibam kupna yengsilli Kendra gi law singu mantri Shivraj Singh Chauhana Raija du da satuna isaw aduna kaya yamna solabage haibadu yengsinki Masigi matakta Kendra gi mantri kangbogi team ani mafam aduda leiduna isawna kaya yamna mang tahalabage haibadu yengsilli Maragasida Punjab ta isawgi phibam tapna phagalagli hawji phawbada miyoi nifu taruk leikidre Bharat Lami BSF amasung NDRF na mi kanba amasung tengbang pibagi thabak chathari isaw asina khungang lising ani gi miyoi lakh ahum lising marfu taret sohalle Uttar Pradesh ki jila nifu Nipan hawjisu ising isawgi awaba mayoknari mi kanba amasung tengbang pibagi thabak khongjel yangna changsili Raija du chenba maroiba turel sing Ganga Jamuna Sarda amasung Ram Ganga imai pathoktuna chenbaga lonena lam hector lising nifu mathoirom isingna thumjingkhre ngasi phongba pawsi singi maroi paw singidama hawjik Nongmeikapam Bedamani leire Bedamani Thagachari Rajesh Prime Minister September 16 da laklagani BJP ki President MLA Singh Raj Bhavan da mifam pangthokre haiba paw ahan headline tawri paw asi ngasi fongnaba pawche ayambada ahan headline tawduna fongli Sangai Express Manipuri edition da Saitu gi kuki amadi Liang Mai Singh unakhre amaga tathok tasin tawgadabani haiba paw amana ahan belamai da fongba thengnari Sanga Express English edition da Manipur gi Governor Ajoy Kumar Bhalana Prime Minister lakpagi mangoinana minute nifu muki mifam pangthokre haiba paw ahan headline tawri paw asi sana laibak amasung People's Chronicle dasu ahan headline tawduna fongli Su Kem Singh hongjil laklabadi kuki singna chanari balambi thingzilagani haiba paw ama sana laibak pawche gi ani suba headline tawduna fongli Bihar da pangthokadaba leibak wathok oikhrabasu Manipur dadi kanagadra Election Commission of India na leibak sinba thungna Special Electoral Revision pangthoknaba sem sari haiba paw wenlan pawgi ani suba headline tawri Prime Minister Khongchat ki mangoina na free movement taholagani haibasu Relief camp ta leiriba aikhoigidi prefabricated house ta panthung ohengadra haiba pawche asigi anchor kalamda phongba thengnari Naharol gi thodangda PM gi Manipur Khongchat mangoinana Governor AK Bhalana MLA Singha mifam pangthokre Prime Minister Modi na lamdam asigi tangdu leitaba puduna lakani haina miyam na ngainari haiba pawna ahan headline tawri Ganfew Melda Tamilong Jilla da The National Student Union of India gi committee haukiba thangja numita semkri haiba paw amadi Tamilong Football League ki ahanba sanakiba match da WPFC na Chengdai Namjuan FC bu penalty shootout ta thoikre haiba pawna maroiba pawoina fongli Tamilong Times ta Toksem SDO na mutkragani haina haiba thengu makhal ani Tamilong DFO gi khutangda Manipur Zoological da khusina khreiba pawna ani sub headline tawri Hillhornbill Express ta Senapati Jilla gi oina Raija thaki ahanba ojagi numit pangthokibagi paw maroiba paw oina fongba thengnari Rajesh Thakachari Bedamani aroibada maroiba paw Raija sida maihau langpok tholakpada sizinagadaba anoba makhalgi gari sing Manipur Fire Services na ngasi lamtharagani Security Force na ganja lalonba mioi ani yauna lalurup singi mioi taruk fari khulai kaya marum phangle amasung Pradhan Mantri Narendra Modi na ngasi Punjab ta satuna Raija du da hawjik mayoknariba ising isawgi phibam hakthengna na yengsingani paw loijare